Ngasi boy bang cha tôi nhiều một gắng ra bây giờ thì sẽ cái đâu cho tôi nhiều xa khỏi một bang cha cái hai dạng bắc đi ấy không được đâu ấy rau bèo thì phải khang tầm mắm để đó giờ lại rất tôi nhiều cả khỏe này mà thì cái này luri đó mà ai cái rất tôi nhiều đó sắp cái cái đó là cái đó cái lấy cái đó chỉ mình sẽ bao cả thì này ai block đó sắp cái đó tap là mất cái gì vậy ok cái đó bạn cái tôi sắp thì tôi mới tôi bạn tôi không cái phải là cái phải nó tầm thâu rồi là các bạn ấy sắp đi được phải nó cũng rồi yani cả ha si yani cái đấy thì leo rồi leo mà anh क्या tôi nó anh khi anh à bro क्या rồi zoom tara cái thang bùi giận nhở ông đang tàu thì ngày giận nhà lâu rồi gì đời bố nó hay rồi đó tăng khai đại thì thà rất luôn rồi pro ya đúng pro ya ai khôn lại cái ya rồi thâu đúng chưa anh ra rồi ya nè cái đó thang ở chi đi 주말에 좀 욕설래 그지 또 동물이가 올라게 two piece ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯁꯦ ꯊꯥꯎ ꯌꯥꯎꯗꯕꯤꯗ ꯊꯣꯡꯗꯣꯏꯅꯦꯕ ꯊꯥꯎ ꯌꯥꯎꯗꯕꯤꯁꯤꯅ ꯈꯔ ꯑꯗꯨꯝ ꯆꯥꯕ ꯅꯨꯡꯉꯥꯏꯗꯅꯀꯣ ꯊꯥꯎ ꯍꯩꯖꯤꯟꯕꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯗꯨꯒꯤ ꯊꯥꯎ ꯌꯥꯎꯗꯕꯤꯗ ꯑꯗꯨꯝ ꯊꯣꯡꯗꯣꯏꯅꯦ ꯑꯍꯥꯟꯕꯗ ꯍꯥꯞꯆꯜꯂꯦꯗꯅꯀꯣ ꯁꯥꯁꯦ ꯑꯗꯨꯝ ꯈꯥꯡ ꯁꯥꯍꯜꯂꯒ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯊꯨꯝ ꯈꯤꯇꯪ ꯍꯥꯞꯆꯜꯂꯦ ꯍꯥꯏꯗꯤ ꯃꯍꯤꯗꯣ ꯊꯨꯅ ꯊꯣꯛꯂꯛꯅꯕꯒꯤꯗꯃꯛꯇꯀꯣ ꯑꯗꯨꯒ ꯑꯣꯠꯊꯣꯛꯄꯤꯔꯦ ꯍꯥꯏꯗꯤ ꯊꯨꯝꯉꯩꯗꯣ ꯂꯣꯏꯅꯃꯛ ꯃꯍꯤ ꯊꯣꯛꯂꯛꯅꯕ ꯑꯇꯩꯗ ꯊꯨꯡꯅꯕꯀꯣ ꯑꯗꯨꯒ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯑꯗꯨꯝ ꯊꯝꯕꯤꯕꯀꯣ ꯑꯗꯨꯒ ꯍꯥꯡꯇꯣꯔꯛꯄꯗ ꯃꯍꯤꯗꯣ ꯁꯨꯃꯥꯏꯅ ꯈꯔ ꯌꯥꯎꯔ ꯂꯩꯔꯝꯃꯦ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛꯁꯦ ꯃꯔꯣꯏ ꯀꯥꯞꯁꯤꯜꯂꯁꯦꯕꯀꯣ ꯇꯤꯜꯍꯧ ꯆꯅꯝ ꯑꯗꯨꯒ ꯁꯤꯡ ꯑꯗꯒꯤ ꯁꯥ ꯃꯔꯣꯏꯒꯀꯣ ꯑꯗꯨꯒ ꯃꯔꯨ ꯃꯔꯥꯡ ꯃꯆꯜ ꯀꯩꯀꯥ ꯈꯔ ꯍꯥꯞꯆꯜꯂꯁꯦ ꯉꯥꯏꯍꯥꯛ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯣꯠꯄꯤꯕꯀꯣ ꯑꯗꯨ ꯃꯌꯥꯝꯁꯨ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯌꯦꯡꯕꯤꯌꯣꯕꯀꯣ ꯊꯥꯎ ꯌꯥꯎꯗꯕꯤꯗ ꯊꯣꯡꯕꯁꯤꯁꯨ ꯌꯥꯝ ꯍꯥꯎꯕꯅꯦꯕꯀꯣ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣꯕ
ꯑꯗꯣ ꯁꯤꯗ ꯃꯆꯨ ꯀꯩꯀꯥ ꯑꯗꯒꯤꯗꯤ ꯃꯣꯔꯣꯛ ꯑꯗꯒꯤ ꯃꯤꯔꯆ ꯄꯥꯎꯗꯔ ꯀꯩꯀꯥꯁꯦ ꯂꯣꯏ ꯍꯥꯞꯆꯤꯜꯍꯧꯔꯁꯦ ꯍꯧꯖꯤꯛ ꯃꯍꯤ ꯍꯥꯞꯄ ꯌꯥꯔꯦ ꯑꯗꯨꯝ ꯃꯍꯤ ꯍꯥꯞꯆꯤꯜꯂꯁꯦ ꯑꯗꯨꯒ ꯁꯤ ꯇꯥꯏꯃꯤꯡꯁꯤꯗ ꯁꯤꯒꯤ ꯂꯥꯏꯋꯥꯁꯦ ꯁꯤ ꯍꯥꯞꯆꯤꯜꯂꯁꯦꯕꯀꯣ ꯑꯗꯣ ꯁꯤꯁꯨ ꯑꯩꯈꯣꯏꯁꯨ ꯐꯥꯔꯁ ꯇꯥꯏꯝꯅꯦ ꯑꯃꯨꯛꯐꯥꯎ ꯆꯥꯗ꯭ꯔꯤꯌꯦ ꯑꯗꯣ ꯆꯥꯅꯤꯡꯉꯦ ꯍꯥꯎꯗꯧ ꯃꯥꯜꯂꯦꯅ ꯇꯧꯔꯤꯅꯦꯕꯀꯣ ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯊꯣꯡꯉꯤꯁꯦ ꯀꯩꯅꯣ ꯇꯧꯕ ꯌꯥꯗꯦꯕ ꯃꯅꯨꯡꯗ ꯊꯣꯡꯕ ꯌꯥꯗꯦꯕꯀꯣ ꯅꯍꯥꯟꯁꯨ ꯇꯧꯋꯤ ꯁꯤꯗ ꯄꯥꯏꯔꯣ ꯑꯩꯅ ꯍꯥꯏꯗ ꯑꯣꯠꯄ ꯌꯥꯔꯅꯤꯅ Hey, what the hell is going on? ꯀꯥꯏꯁꯤꯗꯤ ꯃꯇꯨꯡ ꯂꯧꯈꯠ ꯀꯩꯕ ꯁꯤꯗꯒꯤ ꯑꯁꯥꯕꯁꯤꯗꯒꯤ ꯉꯥꯏꯈꯣ ꯁꯤ ꯑꯁꯥꯕꯁꯤꯗꯒꯤ ꯑꯗꯨꯝ ꯂꯧꯈꯠ ꯉꯝꯗꯣꯏꯕ ꯃꯇꯨꯝ ꯑꯃ ꯑꯩ ꯀꯥꯏ ꯆꯥꯗꯤ ꯆꯥꯗꯕꯗꯣ ꯌꯥꯔꯦ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯠꯇꯠꯂꯣ ꯁꯤꯡꯗꯣ ꯐꯖꯅ ꯏꯟꯖꯜꯂꯛꯑꯣ ꯑꯁ ꯃꯨꯟꯅꯕꯁꯨ ꯆꯥ ꯃꯥꯜꯂꯦ ꯕꯤꯔꯌꯥꯅꯤꯕꯣ ꯋꯥꯏꯜꯅꯤ ꯄꯨꯔꯥ ꯍꯥꯏꯗꯨꯅꯤ ꯆꯥꯕ ꯈꯛꯇꯪ ꯅꯠꯇꯦ ꯁꯤ ꯊꯕꯛꯁꯨ ꯇꯧꯔꯤꯁꯤꯗ ꯃꯌꯥꯝꯅ ꯑꯩꯈꯣꯏꯕꯨ ꯆꯥꯕ ꯈꯛꯇꯪꯅꯦ ꯈꯟꯕꯤꯒꯅꯨ ꯀ ꯍꯥꯏꯕꯅꯦ ꯑꯦ ꯍꯤꯒꯤ ꯑꯁ ꯄꯨꯊꯣꯛ ꯇꯧꯕ ꯍꯧꯔꯦ ꯄꯨꯊꯣꯛ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯌꯥꯝ ꯐꯩꯌꯦꯕꯀꯣ ꯀꯩꯕ ꯂꯩꯔꯪꯁꯦ ꯌꯥꯝꯗꯤ ꯐꯩ ꯍꯥꯏꯗꯤ ꯌꯥꯝ ꯏꯁꯤꯡꯁꯨ ꯌꯥꯝ ꯆꯪꯗꯦꯕ ꯑꯗꯨꯒ ꯑꯗꯨꯝ ꯊꯣꯡꯕ ꯌꯥꯏ ꯁꯝ ꯀꯛꯊꯅꯔꯤꯁꯦ ꯑꯅꯤꯁꯦ ꯅꯩꯕꯅꯤ ꯑꯩꯈꯣꯏꯒ ꯑꯝꯇ ꯌꯥꯎꯗꯕꯤꯅꯤ ꯍꯧꯖꯤꯛꯇꯤ ꯁꯝ ꯀꯛꯄꯒꯥꯁꯦ ꯃꯣꯏ ꯑꯅꯤꯅ ꯑꯗꯨꯝ ꯇꯧꯈꯥꯏꯈ꯭ꯔꯦ ꯅꯠꯇ꯭ꯔꯣ ꯅꯠꯂꯣ ꯅꯈꯣꯏ ꯄꯥꯏꯔꯛꯀꯅꯤ ꯅꯪ ꯃꯊꯛ ꯊꯣꯛꯄ ꯑꯩ ꯈꯨꯇꯣꯛ ꯊꯣꯛꯄ ꯑꯩ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯊꯣꯡꯒꯗꯕꯅꯤꯁꯦ ꯑꯗꯨꯅ ꯑꯗꯨꯝ ꯊꯣꯡꯕꯁꯦ ꯀꯩꯁꯨꯕꯨ ꯈꯜꯂꯛꯇ꯭ꯔꯦꯗ ꯍꯥꯟꯅꯗꯤ ꯊꯣꯡꯕꯒ ꯍꯩꯔꯝꯗꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯤꯡꯉꯩ ꯂꯩꯔꯤꯁꯦ ꯍꯧꯖꯤꯛ ꯁꯤꯡ ꯈꯔ ꯂꯩꯔꯤ ꯁꯤ ꯇꯥꯏꯃꯤꯡꯁꯤꯗ ꯁꯥ ꯃꯔꯣꯏꯁꯦ ꯍꯥꯞꯍꯧꯔꯁꯦ ꯁꯤꯒꯤ ꯇꯥꯏꯃꯤꯡꯁꯤꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯔꯦꯁꯤꯄꯤꯁꯦ ꯇ꯭ꯔꯥꯏ ꯇꯧꯔ ꯌꯦꯡꯕꯤꯌꯣ ꯍꯥꯎꯕꯅꯦ ꯀꯥꯂꯦꯖꯥ ꯃꯦꯠꯄꯩ ꯄꯤꯔꯨꯛꯅꯦ ꯁꯤꯗꯤ ꯄꯤꯔꯨꯛ ꯈꯪꯗꯦ ꯋꯥꯏꯜ ꯄꯤꯔꯨꯛꯂ ꯈꯪꯗꯦ ꯃꯣꯔꯣꯛ ꯁꯪꯁꯤꯗ ꯑꯃꯨꯛ ꯄꯣꯝꯃꯦ ꯂꯩꯋꯥꯁꯤꯗꯤ ꯁꯣꯏꯁꯤꯗꯅ ꯑꯗꯨꯒ ꯃꯕꯥꯅꯤꯒꯤ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣꯗꯤ ꯃꯕꯥꯅꯤ ꯆꯦꯅꯦꯜꯗ ꯑꯗꯨꯝ ꯌꯥꯎꯔ ꯂꯩꯔꯕꯅꯦ ꯑꯗꯣ ꯃꯕꯥꯅꯤ ꯆꯦꯅꯦꯜꯒꯤ ꯁꯤꯒꯤ ꯆꯥꯕꯒꯤꯗꯣ ꯑꯗꯣ ꯂꯤꯡꯛꯇꯣ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯄꯝꯃꯒꯦ ꯑꯗꯨꯝ ꯆꯪꯉ ꯌꯦꯡꯁꯟꯕꯤꯔꯣ ꯑꯣꯀꯦ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ